Manipur tapak sa nawakat mifam singfam kre center ki thawong yaning tabagi kholaw kaya law kre. Mayam bukurum jari. North East Window TV gi numidangi pau mideng tabiri basingbu manikasna samna taram nok jari. Hauzik pau sandong na pijari. Imphal West District in Manung Chanba Sekmai Police Station na konba nong thonban maitai khunga nakna na laiba jingsang amadi Filen Cookie khungi jingsang dagi Cookie militant sing na ngarang numidang pung nipalom tabadagi nong may kapsilagduna landarak pada State Force ka kan mamawang da kap na kray Cookie militant sing na bomb round kunlong kapsilagduna State Force personnel sing taktok na ba amadi maitai khun mai thana ba akan mamawang da hot na rakhi adubu mai pakpadi ngam kide hari ngasi nong thilpung ama makhairom taba matamda Filen Cookie Khun Amadi, Palsoy Khun Lom Dagi, Cookie Militant Sing na no na amu, nong may kapa hawrak to na State Force Personal Sing ga amu kap na ki. Tawdog aduda State Force ki may kayda, asok apan yaw kide, Cookie Militant Sing gi marak tadi asok apan kara yawram bayay hari. Trinamool Congress ki Rajya Sabha member Susmita Deb amadi Dola Sen yaw na miyoy mga nasaba kangbu ama ngasi Imphal Airport ta ayuk pung taramathoy gamidit nyang kay taba matamda thunglakray makoy na Imphal dahik thunglabaga Churachandpur da chatuna mafam adugi CSO sing amadi stakeholders singa unaraba matung Imphal da amuk halaglaga tampaki CSO singa unaduna Togliba irang asiki matangda asengba wafam khangdok na ba hotna gani haina pawmi singda phongdokray MP Susmita Deb na hai Manipur da thokliba kanglup anigi irang asibu laksin na ba India lengang na karigumba makhal amatagi thabak paikhat na lairiba amadi irang asigi solution purakpa ngamjiba asimak yamna laibak thibani asigumba thokhaningda ba thodok sing athuba matamda loishinaba India lengang na ajoba thodang lofam thoi haike Laugadaba thodang sing matam chana lauba ngamdana lairiba asimak lengak asigi kari karamba thorangno makhata na asigumba irang asi amuk hana thoktana ba hotna ba mathoktai irang asi nyamtha hanaba kanglup animaki miyoy sing unaduna wakhal tamina ba changi haibak wakhalonda Trinamool Congress ki team asi ngasi Manipur da lakpani haina Trinamool Congress ki MP asina haike mahang na hai thoglibe irang asigi waroshin ama purakpa ngamna ba wakhalonda kanglup anigi makok thongba singa hakthengna na unaduna makhoi gi oiba mot khangdoklaba matung irang asi loishinabagi matangda wari watai sanaduna angamba mating kharadang oirabasu pangna ba hotnagani haina mahakna makhataki It is extremely unfortunate that the Prime Minister of India in the last assembly election of Manipur said that peace is the main reason to vote for BJP. But today it is seen that this government, the central government and the state government has somehow not been able to contain the situation. I have seen thousands of people from Manipur going into Assam and Silchar, Kachar, they are in relief camps. Our leader Mamata Banerjee, CM of Bengal, gave us directions to come and visit Manipur for a day or two. We wrote to the Chief Minister of Manipur and the Manipur government. We have written to the Governor of Manipur. So today our visit starts. We want to assure the people of Manipur that our leader Mamata Banerjee, our leader Abhishek Banerjee want peace in Manipur. We want to hear and listen to all the groups because we want everyone to coexist in this state. Our leader Mamata Banerjee has told us that we must meet all groups, all communities, all factions, people of all religion, all NGOs to get what is the ground reality. Because Parliament is where the voice of this country is and we will stand by the people of Manipur in the Parliament. That's our strict instruction from our leader Mamata. We are here to hear the people of Manipur and we have been sent by our leader Mamata Banerjee. We will communicate her and then we'll work out what will be our next course of action. We are here to hear the common people of Manipur of all communities. Ngasi Manipur gi mafam chani henbadagi miyoy lising kaya na moirangi torbung fawba chanti gi khongchat chatuna miyam gi mifam ama pangthokadoriba
Aduda serve yarunabagidamag Kakchingdagisu langsai thaunagi members na Kakching lamkhaidagi garigi khongjat ama lamthana ba hotnabada Kakching district police na lambida tingkhang tara tingduna lambi chathankidre hiram asida paudam ama lobisi Kakching da yotli tingkhang tingduna miyam ki khongchat tingkhre Manipur da thokle wirang asi mari leina ngasi Manipur gi mafam chani henbadagi miyoi lising kayana moirang gi torbung phauba santi gi khongchat chatuna miyam gi pham ama pangthok kadoriba aduda saru yarab gi damak Kakching da gisu langsai thona gi member singna Kakching lamkhai da ki santi gi gari khongchat ama lamthana ba hona bada Kakching district police na athing ba pikhre mamang da amukta tawkhidriba mawong da Kakching bazar gi thongkhong amadi Kakching khongnang mari phangbada yotli tingkhang tingduna Manipur police na athing ba pikhre adum oina langsai thongna gi member singna mafam adudagi tongan ba leira khulaktagi phawdok phawjin tawduna kairak lomda phawdok tuna sekmaijin phawrga hariba rally edu chakhi rally edu da khongjeng loisingna Manipuri imalai pakna yaifare long live Manipur haiba kholauna chingba kholau kaya laukhi Numidang waram pung marirom tabada Kakching da yamna chawna irang thokre मैं ममता साबियो मैं इसी कच्चिंग ने किसी की लाइव जीवन ठोक से वही जब ठोक ठोकरे अदुगो मुझे डिस्ट्रिक्ट पुलिस ना सोई की वजह तो सोई करे ना वही तरफ तक एडिशनल एसपी मनी एसपी ना हाइरे अदुगा अखोई की वजह मांगदा अखोई रिप्रेजेंटेटिव खरा का वारी सानबगी मतुंगिना अखोइना सोईबा सोईबा सिंगदो अदुगी लाइन बदुसु अखोई डिस्ट्रिक्ट कनोला तवरगे हैना अखोई हाना हाइजगरे आइना समुक हाना हाइजरी मयाम तफरा जी अखोई मसेन गातनी मसिन नो मयाम तफरा मिनजी ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯒꯦꯠꯇꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯎꯔꯤꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯃꯩ ꯆꯥꯛꯏ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯧꯖꯤꯛ India ki Union Home Minister Amit Sahana chengtam khaidokpagi wafam yaning di haina lalambung apunba nupi lukki member Hawbam Indira na haikre wafam asingasi lalambung apunba nupi lup na sinduna pangtokhiba wakan mifam amada mahak na phongdokhibani haukiba me ahumdagi hauduna chatharakliba kanglup ani ki irang asina maram oiduna michar miyam kaya leikhidaba fawba India lengang na thokliba irang asiki matangda ngasi fawba wafam amata phongdoktana tumina leithokpagi thawong asi yaningde Manipur gi apunbagi saktam thugainaba India lengang na hotna biganu thoklibe irang yengduna leithokpa ngamba India government ki thawong asina takpadi
Lan asigi angamba ama khangdokpa ngairibra lan ngamba maikai yengduna India lengana angamba maikei da saugatpa ngaiduna leiribra athuba matamda irang asi loshina bahotna driba karigino aikhoi tangdu leitana mahosagum hingba pami haiba kholaw kayaga loinana ngasi lalambung rimstrota lekai asigi nupi singna wakat mi famkhrei lalambung apunba nupi lup nasu ngasi lalambung rimstrota wakat mi famkhrei wakat mi fam aduda sargya kibi national awardee haubam indirana fongdorakpada Manipur da lairiba furuk khuding maki marakta India lengang na nushina danaba singtrep thaduna aikhoi masal gi marakta nushina danaba hotnarakliba asimak yamna laibak thiba thawong amani hari maitai khunai na toge khan ki ba thabak khudingmak mai pakhidaba leite kuki MLA tarana taliba makhoi gi tongan ba administration gi wafam asidi mangfau nararoidaba manglan amagumani hainasu fongdokhi Isam samba praja ma oina ngasi thamoi nung sida agpa phangba mai chingna chak pa dongna khoi oiri e haba mi haba se sap mane taibang mioi ba se I masel sap mane masigum ba se tokpiro ai khoi masi le pa ya ba matam oidri bara hai ba se ayam na wahang pa hungjari kuki sinausu maitei sinausu atei sinausu loina mak sap mane marak sidagi naron dagi changthalaga narco terrorism oiba thawong sathrak ba se masi halanbi gro Mosi hek han ki bada ai khoi peace hai bada oi gane ba aduna tri bhawde peace por oi Manipur ki saktam Manipur ki saktam Long live Manipur Long live Manipur Imai bangna Ima Manipur na Manipur na ki narco terrorism Lengak loi sina lamdam asibu ngaklibra natraga miyam aikhoi na ngaklibra haina kongpal Students Welfare Club KSWC Women Wing gi member Mutum Rebikana makok thongba mathak thongba lengak pasingda hangkhrei Manipur da lengak ani leiba yaroi atubo matamda NRC chana halu haiduna khurai thongam lekai da leiba Kongpa Students Welfare Club KSWC da maikei adom gi maira pai bisna fam khiba wakat mi fam atuda mahak na hai lamdam asi tangdu leita ba lamdam ama ohen si hairabadi leiminari ba furuk kaya asina amata oina putsilaga puraksi amadi Manipur deki Assam Rifle lokthok pikro haiki Mifam aduda sargya kiba club asigi women wingi member thongam Jamini na hai Manipur asi ngalingai matamdagi furup kayana nushina na laminarakpani adubu furup amagi apamba aningba amadagi lanfam ole atuba matamda lengaki achumba warip ama lauraga tangdu laitaba lamdam ama ohenbiu amadi Manipur dagi narco terrorist marufang na muthatbiu loinana thani helaba irang asida India ki Prime Minister Narendra Modi na ngasi fawba wafam amata fongdok triba asi yamna nungai taba poi maitai aikhoi di lenga na firep lawraktrasu aikhoi gi apunba pangalna lan asi theinagani haiki Praja singina asawa mayam sina pullaga mayam se koi pen dabagi pen daba ngakta oireba haibadi ngasi moina praja mayam si dai sida moina peace haina frup khuding mang na su peace haide mafam amada gi peace haida haideba aikoi gi leiba ngakli basina su peace haide aikoi ni porai ba peace ti kadai no ba aikoi gi mafam khuding da makan amada su kape na kala amada su kape peace hairaga haji phauda makhondi lepa leitana tari ba adubu aikoi je leiba ngakwa singina aikoi bu kanbiri bra natragana aikoi isa na natragana aikoi praja mayam jina aikoi leiba nga ibra kana na nga ibano haibase waham ji ju aikoi mathak thoma jing aikoi haininge sigi wa si ju hangninge adu moina sigi pakhum ji ju haji phauju phangbasu leite adubu aikoi gi laikai sida leiriba ima event tawriba mapam khuding maki ima ibel singna pen daba mayam sidagi aikoi na peace haiba wa haije sigi je la hange hai taragadi aikoi phuruk khuding mak punjanaraga apunbo oina punminarakseba Koi nungsijaraba iramdam Manipur se matam kaya dagi chahi lisang chitna nungsi chanana lairapase group amagi apamba aningba amadagi Manipur se lanfam oiru aduna aina laibaki nungsijaraba ibung ipa ima iben amadi abugi bichingba kaya laibak ngap lebasinba hajingbati athuba matamda Manipurda achumba phirep ama kubira aga tangdu laitana hanagumna nungsi chanana laiba iramdam ama purapiyoina haizari akogi athuba matamda lengaki wafam phambiraga lamdam asida NRC chana hanbiyu aduga narco terrorism gi thodoksin asise je Manipurdagi marupuna muthatbiyu hanagumna akogi tangdu laitana laiba Manipurama ohenbiyu na haizari loinana lokham lairak mera paibi singna su wakan mi fam dana kholaw kaya lawkhrei
Hauzik Lairiba Manipurgi Aruba Fibam Amadi Masida India government na utliba Tausadaba Matau Asi Yenglaga Manipur Amadi India Lengana Yana Kiba English Singamaga Jamapani Fumapangi merger agreement na Hona na Yengsinba Jangle Haina social activist Ning Toja Lanchana Fondo Kray Wapama Singasi Manipurgi Tongan Ba Mafam Singdagi Lakpa Mioy Sing na Punsinduna Hana Manipur da Chatnaramba Fambay na Hona na Chatnaduna Manipurgi Oiba Warep Lepture Baga Marilena na Bisnupur District ke Tronglaubi da leiba ibudong nongpok ningthau apan bigi leibungda pangthokhiba paugi mifam amada phongdokhibani lanjana hai lamdam asida thokliba irang asi center amadi state lengana loishinba ngamdrabanina lamdam asida khundariba maitai singna amata oina punsindana ware minabaga loinana mapalamdagi changsilakliba mitop sing asi thengna minaba changi madogi damak aikoi amata oina leminasi haiba wafam thamki Ngasigi mifam aduda Tronglaubi Tera Khongsang BJP member Birchandra Amadi Tongan ba Manipur gi khun chamri romdagi lakpa miyoy kyana sarugyaki India amasung Manipur gi lainari ba mari ese merger agreement ki makhada ko lainina masi mari lainari ko sahong ase mawong ase masi makhata laikigatra nakika karamba ahomba ma relationship point kadege hybrid matanda Mia Humna Hanabaki, Pambaki, Adu campaign, Ama, Nasi Habibu, Sidike, and Pampo Cherakanda, Manipuri, Mapam Shida. One Nova, Amadi, Manipur, India, Ari, Mari, Kari from top again, and Pamsi, later the Pampo Cherakanda. Bisnupur District ke tongan ba mafam kayada wakat mifam paksana chathakhrei oinam langpok ngai khong khunau yumnam khunau thiam kha sanjenbam tawbul na jingba mafam singda mairapai bisingna wakat khongjang sangsin khrei wakat mifam singda sarugya kiba mairapai bisingna Manipur da NRC chana halu uki militant singa chana ribasu khudak ta hando u aikhoi santi pami haiba kholau kaya laukhi Ngasi tampaki mafam kayada leiba kaithal singda ajoba protest ama pangthokna ba hotnabada sinlang ba chatpa kaithal nupi singna tongba gari amada atopa gari amana thomjilakpadagi jahi tarahumdoi rom suraba nupi macha ama yauna mioi tara sokhibaga loinana kaithal fambi ama leikhidrei thodok asi ngarang namidang pung 9 rom taba da Thobal district ke manung chana leiba wangjing kaithal da thokhibani Laibak thiba thodok aduda leikhidraba ningombam nonibala atopa mingna ichan chahit ni fuma thoiram suraba asigi thawai yaudra bahakja ngasi ayuk postmortem tawraba matung mahaki pongna fam oriba singjamai waikhom lekai da puraktuna aroiba mathong mangam pangthokhrei ichan gi thawai yaudra bahakja na mayum tamna purakpagi lambida maikai adomgi yamnaba miyamna lambi gi nalgi ta leptuna hakjang aduda leikatuna ikai khumnaba utkhi Oinam gi Thambal Mari College ke Manipuri Department ke lecturer Oirambi amasung Library of Manipur gi founder Saros Nalini Debina Manipur gi Governor Anusuya Uikega July 19 da Manipur Bhavan Delhi da unaduna hojek Manipur da mayum makai leitraba relief camp sing da leiriba miyamna mayoknariba waba singi matangda paudong khrei unaba adu da Manipur gi miyamna atuba matamda tangdu leitaba phibam ama purakpa pambagi wafam fongdorakpagi matangda khanaki hari Unaba adu the National Commission for Scheduled Tribes New Delhi ki Director Miranda Ingudam amasung USA da best oba finding the voices ki data analyst Monica Ingudam su loina ki hari Mathang jahida pangthokadoriba Lok Sabha ki mikhalda center da lengak pariba BJP na luchingba NDA bu maithiba pinaba opposition party singi oiba Indian National Developmental Inclusive Alliance India Koba Alliance ama same khrei Hiramasiki matangda aikhoigi consulting editor Mira Saha Kori dagi paudam ama lobisi
2024 Lok Sabha election da BJP mighty pina ba pandam da political party kunga tarukna alliance asigi maming India haina koba da yana kare loina jite ke Bharat India na ngamgani haibasina coalition asigi anoba tagline ogadori tagline ge aroba ware basi ngarang numidang yamna kupna khanara ba matungda lokibani khanaba adu da Maharashtra ge hanagi chief minister Uddhav Thackeray na opposition alliance asigi tagline amadi Hindi na ogadobani haina hudoke opposition unity asigi maming asi India haibadi Indian National Developmental Inclusive Alliance haibasina oiragani haina numit nini chupna Bengaluru da chatharakpa opposition conclave aduda final takibani mifam aduda Congress leader Rahul Gandhi na phongdokhibada 2024 Lok Sabha election ase Modi versus India gi lanfamni loinana mayuk nagadoriba ase NDA amadi India ni Narendra Modi amadi India gi maraktani magi wakhalon amadi India gi maraktani matam supada India ga soknaba lanfam khuding da India khaktana mai pak la I haina phongdokhi लड़ाई एनडीए और इंडिया के बीच में है, नरेंद्र मोदी जी और इंडिया के बीच में है, उनकी विचारधारा और इंडिया के बीच में है। आप जानते हो जब भी कोई हिंदुस्तान के सामने खड़ा होता है, इंडिया के सामने खड़ा होता है, तो जीत किसकी होती है कहने की जरूरत भी नहीं है। opposition political parties singna makhoi ki thona utnaba Bengaluru da hona khiba talakta BJP na su makhoi ki mapangal utnaba gi damak Delhi da party kuntraga mapan gi mifam pangthoktuna parallel show utkhe opposition front asibu akan mamong da attack tawraduna Prime Minister Narendra Modi na phongdo khibada alliance asi negativity dingum pham oibana kaidunung da mai pak loi amasung India ki alliance asi chengnaba BJP na luchingba alliance asi Bharat kauduna thengnagadi haina phongdokhe luinana alliance asi senja thumja amadi dynasty dingum pham oiraga sengbatpana masigi alliance asi na India da mangjagani haina Prime Minister Narendra Modi na makhata na phongdokhe जब ये लोग कैमरे के सामने एक फ्रेम में आ जाते हैं तो पहला विचार देश के सामने क्या आता है पहला विचार देश के लोगों के मन में यही आता है पूरा फ्रेम देख करके देशवासी यही बोल उठता है लाखों करोड़ों रुपए का भ्रष्टाचार इसलिए देश की जनता कह रही है कि ये तो कट्टर भ्रष्टाचारी सम्मेलन हो रहा है कट्टर भ्रष्टाचारी सम्मेलन हो रहा है masibu counter tongnabagi damak opposition na Bharat yawba tagline ama halokpagi mawung amadi mali mifam aduda yamna kupna khannaraba matungda opposition leader mayamgi khenaba mot kaya phongdoknaraba matungda India haina thonbagi ware basi lawrkhibani ware basi 2024 gi election asi mai pakpada India haiba ming asina kayamuk chauna opposition singda kanaba pigadori haibadumadi chawbo hangamo oiri nakalamoromda BJP na luchingba alliance asina Bharat gauragadi 2024 gi Lok Sabha gi lanfam asi India versus Bharat oigadori landi leire langi thaurang lalong kaya galoinana sangsilakpasu leptri Wesilakpada maroiba pau omhana pijari Sekmai manak nongthonban khunda koki militant singna ngarang dagi ngasi fawba nomai kapsilakpadagi State Force ka akan mamawongda kapna khrei Trinamool Congress ki MP yawa team ama Manipur da laktuna irang loishna ba stakeholders singa una ba hokhrei Manipur tampak tapak sana wakat mifam singfam khrei center ki thawong yaning dabgi kholau kaya lau khrei Ngasigi oinadi Northeast Window TV na pijaba numidangi pau tang asalo sinjari mayambo amukana khurumjari